ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯆꯔꯆꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯖꯅ ꯑꯃꯒ ꯎꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯃꯤꯅ ꯎꯗꯕꯗꯨꯁꯨ ꯑꯣꯏ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯃꯥꯏ ꯄꯥꯛꯅ ꯍꯔꯥꯎꯕ ꯏꯪꯊꯕ ꯂꯩꯔꯕꯗꯧꯅ ꯏꯁ꯭ꯋꯔꯒ ꯃꯤꯒ ꯑꯐꯕ ꯃꯔꯤ ꯂꯩꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯐꯪꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏ ꯅꯍꯥꯛ ꯀꯔꯤꯒꯤꯁꯨ ꯃꯈꯥꯗ ꯍꯤꯡꯐꯝ ꯊꯣꯛꯇꯦ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯇꯤꯛ ꯃꯉꯥꯜꯅꯤ ꯅꯪꯕꯨ ꯊꯥꯒꯠꯄꯤꯕ ꯑꯗꯨꯅꯤ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗꯤ ꯃꯀꯣꯛꯅꯤ ꯃꯃꯩ ꯅꯠꯇꯦ ꯃꯊꯛꯅꯤ ꯃꯈꯥ ꯅꯠꯇꯦ ꯅꯪꯅ ꯃꯤꯉꯣꯟꯗ ꯁꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯀꯔꯤꯅꯣ ꯑꯃꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩ ꯅꯪ ꯀꯝꯗꯧꯔꯤ ꯑꯩ ꯅꯤꯡꯕ ꯀꯥꯏꯔꯦ ꯑꯩ ꯄꯣꯠꯂꯨꯝ ꯄꯨꯔꯤ ꯀꯔꯤꯅꯣ ꯑꯃꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯍꯥꯏꯈꯤ ꯅꯪꯅ ꯂꯥꯟꯗꯥ ꯁꯤꯜꯂꯒ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯂꯥꯟ ꯅꯪꯂꯣꯏ ꯉꯁꯤ ꯑꯌꯨꯛ ꯑꯩꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ ꯑꯩꯅ ꯃꯁꯤꯒꯤ ꯃꯌꯥꯝ ꯑꯁꯤ ꯆꯦꯗ ꯂꯣꯏꯅ ꯅꯝꯊꯣꯛꯂꯒ ꯑꯩꯅ ꯗꯦꯕꯇ ꯍꯥꯏꯔꯝꯃꯤ ꯕꯥꯏꯕꯜꯁꯤ ꯑꯉꯛꯄꯅꯤ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯑꯃꯗꯤ ꯅꯪꯒꯤ ꯃꯄꯥꯟꯗꯒꯤ ꯇꯧꯅꯕ ꯋꯥꯁꯛ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯤꯗꯤ ꯅꯪꯈꯛꯀꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯄꯥꯟꯗꯒꯤ ꯆꯠꯈꯤꯗꯨꯅ ꯑꯇꯣꯞꯄ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯁꯦꯝꯒꯠꯅꯕꯅꯤ ꯑꯗꯨꯗꯒꯤ ꯃꯊꯪ ꯁꯨꯝ ꯆꯠꯈꯤꯗꯨꯅ ꯑꯁꯨꯝꯅꯅꯤ ꯏꯁ꯭ꯋꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤ ꯁꯟꯗꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯌꯨꯝꯗ ꯃꯤꯅ ꯎꯗꯅ ꯆꯍꯤ ꯀꯌꯥ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯨꯝꯆꯥꯏ ꯆꯥꯏꯅ ꯍꯤꯡꯂꯛꯈꯤ 70s ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯀꯞꯆꯈꯤ ꯏꯁ꯭ꯋꯔ ꯅꯍꯥꯛꯅ ꯑꯩꯒꯤ ꯀꯔꯤꯅꯣ ꯑꯃ ꯇꯧꯕꯤꯕ ꯇꯥꯏ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯔꯤꯅꯣ ꯑꯃ ꯋꯥꯠꯂꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯁꯤꯡꯗ ꯆꯠꯂꯨꯔꯒ ꯐꯪꯗꯕ ꯑꯁꯤ ꯑꯉꯛꯄꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯆꯪꯖꯕ ꯃꯇꯝꯗꯗꯤ ꯅꯍꯥꯛꯅ ꯈꯔ ꯉꯛꯄ ꯃꯑꯣꯡꯗ ꯏꯁ꯭ꯋꯔꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯅꯤ 1976 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯑꯩꯒꯤ ꯀꯥꯔꯗ ꯁꯣꯛꯄꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯏꯁ꯭ꯋꯔꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯕꯛ ꯇꯧꯕꯤꯔꯝꯃꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯗꯤꯅꯣꯃꯤꯅꯦꯁꯟ ꯈꯨꯗꯤꯡꯃꯛꯇ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯤꯁꯤꯡ ꯊꯋꯥꯏꯅ ꯊꯜꯂꯝꯃꯤ ꯕꯥꯏꯕꯜꯗ ꯌꯥꯎꯔꯤꯕ ꯊꯋꯥꯏꯒꯤ ꯈꯨꯗꯣꯜꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛ ꯈꯪꯂꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯈꯪꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯉꯁꯤ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯁꯥꯙꯥꯔꯣꯟꯒꯤ ꯋꯥꯡꯃꯗ ꯁꯥꯙꯥꯔꯣꯟꯒꯤ ꯅꯠꯇꯕ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯔꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯕ ꯏꯆꯝ ꯆꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯤꯡꯕ ꯌꯥꯏ ꯑꯩꯈꯣꯏ ꯃꯍꯩ ꯌꯥꯟꯕ ꯉꯝꯒꯅꯤ ꯄꯥꯡꯒꯜ ꯂꯩꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯕꯤꯈꯤ ꯑꯗꯨꯒ ꯑꯩꯅ ꯏꯁ꯭ꯋꯔꯗ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯇꯤꯛꯀꯤ ꯃꯇꯥꯡꯗ ꯇꯝꯕ ꯍꯧꯔꯛꯈꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯕ ꯑꯃꯁꯨꯡ ꯊꯋꯥꯏꯒꯤ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯇꯥꯛꯅꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯂꯥꯟꯅ ꯇꯥꯕꯅꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯟꯅ ꯂꯥꯛꯈꯤꯕꯅꯔꯥ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯌꯥꯝꯕ ꯑꯩꯅ ꯈꯟꯕꯒꯨꯝꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯂꯩꯕ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛ ꯁꯃꯁ꯭ꯌꯥ ꯑꯃꯠꯇ ꯊꯦꯡꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯊꯥꯖꯔꯝꯃꯤ ꯁꯃꯁ꯭ꯌꯥ ꯑꯃ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯅꯍꯥꯛꯅ ꯃꯗꯨ ꯊꯤꯡꯖꯤꯟꯗꯨꯅ ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯥꯏꯅ ꯊꯥꯖꯅꯔꯝꯃꯤ ꯑꯩꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯊꯤꯡꯖꯤꯟꯈꯤ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯅ ꯊꯤꯡꯖꯤꯟꯈꯤ ꯑꯗꯨꯕꯨ ꯁꯃꯁ꯭ꯌꯥꯁꯤꯡꯗꯤ ꯑꯗꯨꯝ ꯂꯩꯈꯤ ꯁꯩꯇꯥꯟꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯥꯎꯕ ꯑꯗꯨꯈꯛ ꯅꯠꯇꯦ ꯑꯗꯨꯒ ꯊꯋꯥꯏꯒꯤ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯅꯤꯌꯣꯝ ꯈꯔ ꯇꯝꯕꯗꯨꯈꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯑꯔꯨꯕ ꯊꯧꯗꯣꯛ ꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗꯨꯃꯛꯇꯗ ꯃꯥꯏ ꯄꯥꯛꯅ ꯃꯗꯨꯒꯤ ꯃꯊꯛꯇ ꯍꯤꯡꯕ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗ ꯁꯃꯁ꯭ꯌꯥ ꯑꯃꯠꯇ ꯂꯩꯔꯣꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯁꯦꯡꯕꯗꯤ ꯖꯤꯁꯨꯅ ꯌꯣꯍꯥꯟ 13:33 ꯍꯥꯏꯈꯤ
ꯇꯥꯏꯕꯪꯄꯥꯟꯗ ꯅꯈꯣꯏ ꯑꯋꯥ ꯑꯅꯪ ꯊꯦꯡꯅꯒꯅꯤ, ꯍꯔꯥꯎꯖꯧ, ꯑꯩꯅ ꯇꯥꯏꯕꯪꯄꯥꯟꯕꯕꯨ ꯉꯝꯈ꯭ꯔꯕꯅꯤ. ꯑꯦꯝꯄ꯭ꯂꯤꯐꯥꯏꯗ ꯕꯥꯏꯕꯜꯗꯗꯤ ꯅꯪꯕꯨ ꯁꯣꯛꯍꯟꯅꯕ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯅ ꯂꯧꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏ. ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯕ ꯑꯗꯨꯕꯨ ꯃꯗꯨꯅ ꯅꯪꯉꯣꯟꯗꯗꯤ ꯆꯪꯂꯛꯂꯣꯏ. ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯁꯤ ꯅꯠꯇꯦ ꯁꯃꯁ꯭ꯌꯥ ꯑꯁꯤ. ꯉꯁꯤ ꯑꯩꯈꯣꯏꯗ ꯆꯪꯂꯛꯂꯤꯕ ꯑꯗꯨꯅꯤ. ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯊꯝꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ. ꯃꯗꯨꯅ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏꯗ ꯃꯥꯏꯊꯤꯖꯍꯟꯕ꯭ꯔꯥ ꯃꯥꯏꯊꯤꯖꯍꯟꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ. ꯅꯍꯥꯛ ꯊꯋꯥꯏꯗ ꯀꯟꯅ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ. ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏ, ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯑꯃꯁꯨꯡ ꯑꯋꯥꯕꯗ ꯊꯋꯥꯏꯅ ꯉꯥꯛꯊꯣꯛꯏ. ꯃꯊꯪ ꯍꯞꯇꯥꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯑꯩ ꯈꯪꯗꯦ, ꯅꯪꯁꯨ ꯈꯪꯗꯦ. ꯑꯩꯈꯣই ꯉꯛꯏ. ꯈꯔ ꯑꯃꯗꯤ ꯅꯨꯡꯉꯥꯏ, ꯈꯔ ꯑꯃꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯍꯟꯅꯤꯡꯗꯕ ꯌꯥꯎꯏ. ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛ ꯁꯃꯁ꯭ꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯣꯏꯗꯕꯅꯤ. ꯂꯥꯛꯀꯗꯕ ꯈꯨꯗꯣꯡꯊꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯗꯨꯅ ꯀꯟꯅ ꯂꯩꯒꯗꯕꯅꯤ. ꯃꯔꯝꯗꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ. ꯔꯣꯃꯤꯌꯥꯒꯤ 9ꯗ ꯍꯥꯏ, ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯂꯥꯟꯉꯝꯕꯁꯤꯡꯒꯤ ꯂꯥꯟꯉꯝꯕꯅꯤ. ꯃꯁꯤꯒꯤ ꯑꯥꯔꯊ ꯑꯁꯤ ꯀꯔꯤꯅꯣ? ꯂꯥꯟꯉꯝꯕ ꯈꯛꯇꯪ ꯑꯣꯏꯕꯗ ꯐꯔꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯟꯉꯝꯕꯁꯤꯡꯒꯤ ꯂꯥꯟꯉꯝꯕ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯋꯥꯕ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯅ ꯈꯪꯕ ꯑꯁꯤꯅꯤ. ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯍꯥꯏꯅ ꯀꯤꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯀꯔꯤ ꯐꯠꯇꯕ ꯄꯥꯎ ꯇꯥꯒꯗꯒꯦ, ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯅꯤ. ꯉꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤꯕ ꯑꯋꯥꯕꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇ ꯁꯥꯟꯅꯩ. ꯃꯊꯪꯒꯤ ꯀꯔꯤ ꯊꯣꯛꯀꯗꯒꯦ ꯈꯪꯗꯦ. ꯃꯗꯨ ꯆꯨꯝꯃꯤ. ꯑꯩꯈꯣꯏ ꯈꯪꯗꯦ. ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯋꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤ. ꯑꯗꯨꯕꯨ ꯃꯗꯨꯗ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ? ꯀꯣꯛ ꯂꯣꯠꯇꯨꯅ ꯃꯗꯨ ꯈꯪꯖꯤꯟꯗꯕꯗꯨ ꯅꯠꯇꯦ. ꯑꯩ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ. ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ. ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯆꯪꯍꯜꯂꯣꯏ. ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯩꯅ ꯇꯧꯒꯅꯤ. ꯏꯁ꯭ꯋꯔꯒꯤ ꯍꯔꯥꯎꯕꯅ ꯑꯩꯒꯤ ꯄꯥꯡꯒꯜꯅꯤ. ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯥꯗꯣꯛꯂꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯗ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯔꯣꯏ. ꯑꯦꯃꯦꯟ. ꯃꯗꯨ ꯅꯪꯉꯣꯟꯗ ꯆꯪꯍꯟꯕ ꯌꯥꯔꯣꯏ. ꯄꯣꯜꯅ ꯐꯤꯂꯤꯞꯄꯤꯌꯥ 3:10 ꯐꯖꯕ ꯄ꯭ꯔꯥꯔꯊꯅꯥ ꯑꯃ ꯇꯧꯏ. ꯑꯩꯅ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯄꯤꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯈꯪꯅꯅꯕ ꯍꯣꯠꯅꯩ. ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯥꯏꯃꯤꯟꯅꯁꯤ. ꯄꯥꯡꯒꯜ. ꯑꯩꯅ ꯆꯍꯤ 10 ꯆꯔꯆ ꯆꯠꯂꯛꯂꯒ ꯆꯔꯆꯀꯤ ꯊꯕꯛ ꯇꯧꯕꯗ ꯆꯤꯟꯖꯗꯨꯅ ꯆꯔꯆꯇ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯛꯂꯒ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪ ꯄꯥꯡꯒꯜ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯛꯇꯕ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯈꯤꯗꯦ. ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯏꯄꯥꯟꯗꯒꯤ ꯄꯥꯡꯒꯜ ꯂꯩꯅ ꯊꯕꯛ ꯇꯧꯒꯅꯤ ꯀꯅꯥꯅꯁꯨ ꯍꯥꯏꯔꯛꯈꯤꯗꯦ. ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯔꯗꯤ ꯇꯥꯈ꯭ꯔꯦ. ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯒꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯈꯤꯗꯦ. ꯃꯤ ꯀꯌꯥ ꯑꯃꯅ ꯇꯨꯛꯊꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯁꯣꯟꯅ ꯍꯤꯡꯉꯤ. ꯃꯔꯝꯗꯤ ꯀꯅꯥꯅꯁꯨ ꯃꯈꯣꯏꯗ ꯏꯁ꯭ꯋꯔꯒꯤ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯈꯣꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯕꯤꯗꯦ. ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯅꯍꯥꯛ ꯃꯃꯩ ꯅꯠꯇꯦ ꯃꯀꯣꯛꯅꯤ. ꯃꯈꯥ ꯅꯠꯇꯦ ꯃꯊꯛꯅꯤ. ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯗ ꯂꯩ. ꯃꯍꯥꯛꯅ ꯅꯉꯣꯟꯗ ꯃꯇꯤꯛ ꯈꯨꯗꯤꯡꯃꯛ ꯄꯤꯈ꯭ꯔꯦ. ꯑꯗꯨꯒ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯈꯣꯡꯌꯥꯈꯥꯗ ꯂꯩ. ꯃꯗꯨ ꯃꯍꯥꯛꯀꯤ ꯈꯣꯡꯌꯥꯗ ꯂꯩꯔꯕꯗꯤ ꯃꯗꯨ ꯅꯪꯒꯤ ꯈꯣꯡꯌꯥꯈꯥꯗꯁꯨ ꯂꯩ. ꯅꯍꯥꯛ ꯀꯅꯥꯅꯣ ꯅꯪꯅ ꯈꯪꯕ ꯇꯥꯏ. ꯑꯗꯨꯒ ꯅꯉꯣꯟꯗ ꯂꯩꯈ꯭ꯔꯕ ꯅꯪꯒꯤ ꯃꯇꯤꯛ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯑꯗꯨ ꯅꯍꯥꯛ ꯁꯤꯖꯤꯟꯅꯕ ꯇꯥꯏ. ꯍꯧꯖꯤꯛ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯤꯕ, ꯀꯔꯤ ꯑꯋꯥꯕ ꯂꯩꯔꯤꯕ, ꯀꯌꯥꯝꯅ ꯐꯠꯇ꯭ꯔꯕ
ꯃꯗꯨ ꯗꯔꯀꯥꯔ ꯇꯥꯗꯦ, ꯅꯪꯒꯤ ꯄꯥꯡꯒꯜ ꯂꯩ, ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯇꯝꯕ ꯑꯁꯤꯅꯤ꯫ ꯅꯪꯒꯤ ꯑꯁꯣꯏꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗꯨꯗ ꯃꯗꯨꯅ ꯅꯪꯕꯨ ꯉꯝꯍꯟꯒꯅꯨ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ, ꯌꯦꯡꯕꯗ ꯃꯗꯨ ꯀꯔꯤ ꯃꯥꯟꯕꯒꯦ? ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ, ꯑꯩ ꯈꯪꯉꯤ ꯏꯁ꯭ꯋꯔꯗꯤ ꯊꯥꯖꯕ ꯌꯥꯏ ꯍꯥꯏꯕ꯫ ꯑꯩ ꯇꯣꯛꯊꯣꯛꯂꯣꯏ, ꯑꯩ ꯊꯥꯗꯣꯛꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯕ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ, ꯁꯦꯟꯗꯣꯟꯗꯒꯤ ꯀꯣꯛꯀꯅꯤ, ꯑꯩ ꯍꯛꯆꯥꯡ ꯐꯅ ꯂꯩꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯩꯅ ꯂꯥꯏ ꯐꯠꯇꯕꯗ ꯁꯤꯟꯅꯊꯣꯛꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ꯫ ꯃꯔꯁꯤ ꯍꯣꯝꯗ ꯂꯩꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ, ꯌꯦꯛꯅꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯈꯣꯏꯗ ꯅꯍꯥꯛ ꯃꯁꯤ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯃꯨꯔꯨꯝ ꯁꯣꯜꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯆꯤꯟꯊꯤꯕ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ, ꯃꯔꯝꯗꯤ ꯈ꯭ꯔꯤꯁꯇꯗ ꯅꯍꯥꯛꯅ ꯍꯥꯟꯅꯅ ꯃꯗꯨ ꯇꯝꯈ꯭ꯔꯕꯅꯤ, ꯉꯝꯈ꯭ꯔꯕꯅꯤ, ꯅꯍꯥꯛꯇꯤ ꯃꯗꯨ ꯇꯝꯂꯤꯕꯅꯤ꯫ ꯅꯉꯣꯟꯗ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯌꯥꯝꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯅꯉꯣꯟꯗ ꯃꯗꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯛꯄꯤꯕ ꯑꯗꯨꯇꯪ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯒ ꯃꯗꯨ ꯅꯉꯣꯟꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯅ ꯅꯉꯣꯟꯗ ꯅꯤꯡꯁꯤꯡꯍꯟꯕꯤꯕ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯗꯨꯒꯤꯗꯃꯛ ꯂꯦꯞꯈꯠꯇꯨꯅ ꯂꯥꯏꯐꯠꯇꯕ ꯃꯗꯨ ꯑꯩꯒꯤꯅꯤ, ꯃꯗꯨ ꯅꯪꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯈꯣꯏꯗ ꯂꯩꯔꯣꯏꯗꯕ ꯑꯁꯥꯎꯕ ꯑꯃ ꯂꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕ ꯑꯁꯥꯎꯕ ꯑꯃꯁꯨ ꯂꯩ꯫ ꯑꯁꯦꯡꯕ ꯑꯁꯥꯎꯕ ꯈꯔ ꯑꯩꯈꯣꯏ ꯂꯩꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ꯫ ꯃꯦꯊ꯭ꯌꯨ 19:19 ꯌꯦꯡꯁꯤ, ꯍꯥꯏꯃꯤꯟꯅꯁꯤ, ꯄꯥꯡꯒꯜ, ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯝꯖꯅ ꯍꯥꯏꯕꯤꯌꯨ, ꯃꯇꯤꯛ ꯍꯥꯏꯕꯤꯌꯨ, ꯋꯨ! ꯐꯔꯦ, ꯉꯁꯤ ꯑꯌꯨꯛ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯈꯔ ꯆꯤꯡꯍꯟꯖꯕꯅꯤ꯫ ꯃꯦꯊ꯭ꯌꯨ 19:19 ꯖꯤꯁꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯃꯍꯥꯛꯅ ꯁꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯕ ꯃꯇꯨꯡꯗꯅꯤ, ꯁ꯭ꯋꯔꯒ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯂꯩꯕ ꯃꯇꯤꯛ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏꯅ ꯆꯠꯇꯨꯅ ꯖꯒꯠ ꯄꯨꯝꯅꯃꯛꯄꯨ ꯁꯦꯕꯣꯛ ꯁꯦꯝꯃꯨ, ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯃꯄꯥ, ꯃꯆꯥꯅꯤꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯤꯡꯗ ꯕꯦꯞꯇꯥꯏꯖ ꯇꯧ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯤꯕꯁꯤ, ꯃꯇꯤꯛ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯄꯤꯕꯤꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯥꯡꯒꯜꯗ ꯆꯠꯇꯨꯅ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯣ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧꯅꯕ ꯍꯥꯏꯔꯛꯄꯗ ꯅꯍꯥꯛꯅ ꯉꯝꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤ ꯑꯃꯗ ꯂꯨꯍꯣꯡꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯑꯩ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯁꯅꯨ ꯍꯥꯏ꯫ ꯑꯩ ꯊꯥꯖꯩ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯍꯥꯏꯕꯤꯌꯨ꯫ ꯅꯪꯒꯤ ꯃꯨꯔꯨꯝ ꯁꯣꯟꯕ ꯋꯥꯀꯠ ꯑꯗꯨ ꯑꯩ ꯇꯥꯅꯤꯡꯗꯦ, ꯃꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯗꯨ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯇꯥꯅꯤꯡꯕꯗꯤ ꯅꯍꯥꯛꯅ ꯑꯩ ꯃꯁꯤ ꯇꯧꯕ ꯉꯝꯒꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏ, ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯐꯕ ꯋꯥꯈꯜꯂꯣꯟꯗ ꯑꯩꯅ ꯃꯁꯤ ꯇꯧꯕ ꯉꯝꯒꯅꯤ, ꯑꯩꯅ ꯃꯁꯤ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ꯫ ꯅꯈꯣꯏ ꯈꯔ ꯑꯃꯗꯤ ꯍꯔꯥꯎꯔꯦ, ꯑꯗꯨꯕꯨ ꯑꯇꯩꯗꯤ ꯄꯨꯟꯁꯤꯟꯒꯅꯤ, ꯑꯗꯨꯕꯨ ꯂꯥꯏ ꯐꯠꯇꯕꯗꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯂꯩ, ꯃꯍꯥꯛꯅ ꯑꯩꯁꯤ ꯊꯥꯗꯣꯛꯄꯤꯔꯗꯤ ꯐꯗꯧꯕꯅꯤ ꯍꯥꯏꯅ ꯁꯣꯟꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯪꯕꯨ ꯅꯊꯟꯇ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯃꯗꯨꯒꯤ ꯃꯊꯛꯇ ꯂꯩꯌꯨ, ꯑꯩ ꯈꯪꯉꯤ ꯂꯥꯏ ꯐꯠꯇꯕꯅ ꯑꯩ ꯇꯨꯀꯠꯆꯩ ꯍꯥꯏꯕ, ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯟꯅꯗꯨꯝ ꯃꯍꯥꯛ ꯇꯨꯀꯠꯆꯩ꯫
ꯑꯩꯅ ꯃꯥꯕꯨ ꯇꯨꯀꯠꯆꯩ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩ ꯇꯨꯀꯠꯆꯩ꯫ ꯑꯩ ꯈꯪꯏ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯂꯝꯕꯤ 7ꯇ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯅ ꯊꯣꯛꯈꯤꯒꯅꯤ꯫ ꯀꯣꯂꯣꯁꯤꯌꯥ 2:15ꯗ ꯌꯦꯡꯁꯤ꯫ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯁꯨꯡ ꯃꯇꯤꯛ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯀ꯭ꯔꯣꯁꯀꯤ ꯃꯄꯥꯟꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯎꯠꯄꯤꯈꯤ꯫ ꯀ꯭ꯔꯣꯁ ꯑꯁꯤ ꯇꯥꯏꯕꯪꯄꯥꯟꯗꯗꯤ ꯃꯥꯏꯊꯤꯔꯕ ꯑꯃ ꯑꯣꯏꯅ ꯂꯧꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄꯅꯤ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯕ ꯄꯨꯝꯅꯃꯛ ꯄꯨꯕꯤꯈ꯭ꯔꯦ, ꯄꯥꯞ ꯄꯨꯝꯅꯃꯛ, ꯑꯅꯥꯕ ꯄꯨꯝꯅꯃꯛ, ꯂꯥꯏꯅꯥ ꯄꯨꯝꯅꯃꯛ, ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀ꯭ꯔꯣꯁꯇ ꯄꯨꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯁꯤꯍꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯤꯊꯣꯛꯄ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯇꯤꯛ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯥꯝ ꯑꯃꯁꯨꯡ ꯏꯞꯇ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯃꯇꯤꯛ ꯄꯤꯕꯤꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯗꯨ ꯄꯤꯊꯣꯛꯈꯤ꯫ ꯅꯪꯅ ꯄꯥꯝꯂꯒꯗꯤ ꯅꯪꯒꯤ ꯃꯇꯤꯛꯇꯨ ꯄꯤꯊꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯐꯤꯚꯝ ꯁꯣꯛꯄꯅ ꯅꯍꯥꯛꯀꯤ ꯃꯗꯨ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯕ ꯌꯥꯏ꯫ ꯃꯤꯁꯤꯡꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯔꯆꯇ ꯑꯗꯨꯝ ꯆꯠꯂꯒ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯑꯗꯨꯗꯒꯤ ꯀꯔꯤ ꯑꯃꯠꯇ ꯍꯣꯡꯗꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈꯤꯕ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯏ꯫ ꯆꯔꯆꯇ ꯆꯠꯂꯤ, ꯌꯨꯝꯗ ꯍꯜꯂꯤ, ꯆꯔꯆꯇ ꯆꯠꯂꯤ, ꯌꯨꯝꯗ ꯍꯜꯂꯤ꯫ ꯀ꯭ꯔꯣꯁ ꯑꯃ ꯁꯤꯌꯨ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ, ꯍꯦꯂꯦꯂꯨꯌꯥ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯤꯒ ꯇꯤꯟꯅꯗꯕꯗꯤ ꯌꯥꯏ꯫ ꯃꯇꯝ ꯆꯨꯞꯄꯗ ꯋꯥꯔꯧꯗꯨꯅ ꯂꯩꯇꯥꯗꯅ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯀꯤꯔꯒ ꯆꯠꯄ ꯌꯥꯏ꯫ ꯄꯨꯟꯁꯤꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯕꯨ ꯀ꯭ꯔꯣꯁꯇ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯅꯍꯥꯛ ꯈꯪꯗꯦ꯫ ꯖꯤꯁꯨꯅ ꯅꯪꯒꯤꯗꯃꯛ ꯁꯤꯕꯤꯈꯤ, ꯅꯍꯥꯛ ꯊꯥꯖꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯦ ꯈꯪꯗꯕꯗꯤ ꯌꯥꯏ꯫ ꯅꯪꯅ ꯈꯪꯂꯒꯗꯤ ꯋꯥꯕ ꯈꯨꯗꯤꯡꯃꯛ ꯂꯦꯞꯀꯅꯤ, ꯅꯥꯍꯦꯕ ꯄꯦꯟꯗꯕ, ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ, ꯇꯣꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ꯫ ꯅꯪ ꯅꯁꯥꯒꯤꯗꯃꯛꯇ ꯀꯔꯝꯅ ꯅꯨꯡꯉꯥꯏꯖꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯍꯥꯛ ꯅꯣꯔꯣꯛꯇ ꯆꯠꯂꯔꯣꯏꯗꯕ ꯃꯤꯅꯤ꯫ ꯃꯁꯤ ꯆꯦꯠꯅ ꯄꯥꯏꯕꯤꯌꯨ꯫ ꯉꯁꯤ ꯃꯥꯡꯂꯤꯕ ꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯈꯪꯕ꯭ꯔꯥ? ꯀꯣꯂꯣꯁꯤꯌꯥ 1:19 ꯏꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯃꯝꯕꯒꯤ ꯄꯥꯡꯒꯟꯗꯒꯤ ꯀꯟꯕꯤꯗꯨꯅ, ꯀꯟꯕꯤꯕ ꯌꯥꯏ ꯍꯥꯏꯕ ꯅꯠꯇꯦ, ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ, ꯀꯟꯕꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯟꯕꯤꯈ꯭ꯔꯦ ꯍꯥꯏꯃꯤꯟꯅꯁꯤ꯫ ꯑꯃꯝꯕꯒꯤ ꯄꯥꯡꯒꯟꯗꯒꯤ ꯀꯟꯕꯤꯗꯨꯅ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯃꯆꯥꯅꯤꯄꯥꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯨꯕꯤꯔꯛꯂꯦ꯫ ꯅꯣꯔꯣꯛꯀꯤ ꯑꯃꯁꯨꯡ ꯑꯁꯤꯕꯒꯤ ꯁꯣꯖꯩ ꯑꯗꯨ ꯖꯤꯁꯨꯗ ꯂꯩ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯗꯨ ꯀꯅꯥꯗ ꯄꯤꯔꯝꯒꯅꯤ ꯈꯟꯕꯤꯌꯨ꯫ ꯁꯣ ꯍꯥꯏꯔꯤꯕꯁꯤꯅ ꯃꯇꯤꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯤꯕꯅꯤ꯫ ꯃꯦꯊ꯭ꯌꯨ 13 ꯑꯩ ꯐꯖꯅ ꯏꯪꯊꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯅ ꯈꯪꯕ ꯉꯝꯅꯕꯒꯤꯗꯃꯛ꯫ ꯃꯔꯝꯗꯤ ꯑꯩꯅ ꯌꯥꯝꯅ ꯐꯤꯡꯅ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯐꯖꯩ ꯍꯥꯏꯅꯗꯤ ꯈꯟꯅꯔꯒ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯍꯧꯗꯕ ꯌꯥꯏ꯫ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅꯗꯤ ꯉꯥꯡꯏ꯫ ꯃꯦꯊ꯭ꯌꯨ 13 ꯄꯗ 18ꯗ ꯌꯦꯡꯁꯤ꯫ ꯖꯤꯁꯨꯅ ꯀꯩꯁꯥꯔꯤꯌꯥ ꯐꯤꯂꯤꯄꯤꯌꯥꯗ ꯊꯨꯡꯂꯒ ꯃꯍꯥꯛꯅ ꯁꯦꯕꯣꯛꯁꯤꯡꯗ ꯍꯪꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯤꯁꯤꯡꯅ ꯃꯤꯒꯤ ꯃꯆꯥꯅꯤꯄꯥ
ꯑꯩ ꯑꯁꯤ ꯀꯅꯥꯅꯤ ꯍꯥꯏꯕꯒꯦ? ꯃꯈꯣꯏꯅ ꯈꯨꯝꯈꯤ, ꯃꯤ ꯈꯔꯅ ꯍꯥꯏꯈꯤ, ꯅꯍꯥꯛꯇꯤ ꯕꯦꯞꯇꯥꯏꯖ ꯇꯧꯕꯤꯕ ꯖꯣꯍꯥꯟꯅꯤ, ꯑꯇꯣꯞꯄ ꯃꯤ ꯈꯔꯅ ꯍꯥꯏ ꯑꯦꯂꯤꯖꯥꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔꯅ ꯍꯥꯏ ꯖꯤꯔꯦꯃꯤꯌꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯍꯪꯈꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯑꯩꯕꯨ ꯀꯅꯥꯅꯤ ꯍꯥꯏꯕꯒꯦ? ꯁꯤꯃꯣꯟ ꯄꯦꯇꯔꯅ ꯈꯨꯝꯂꯛꯈꯤ, ꯅꯍꯥꯛꯇꯤ ꯑꯍꯤꯡꯕ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤꯄꯥ ꯈ꯭ꯔꯤꯁꯇ ꯑꯗꯨꯅꯤ꯫ ꯖꯣꯕꯅ ꯍꯥꯏꯈꯤꯕ ꯑꯗꯨ ꯑꯩ ꯄꯥꯝꯖꯩ, ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯃꯃꯩꯗ ꯑꯩꯅ ꯃꯍꯥꯛꯀ ꯍꯤꯡꯃꯤꯟꯅꯒꯅꯤ꯫ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯈꯨꯝꯈꯤ, ꯁꯦꯃꯣꯟ ꯕꯥꯔꯊꯣꯅꯥ, ꯅꯍꯥꯛ ꯌꯥꯏꯐꯕꯅꯤ, ꯃꯔꯝꯗꯤ ꯏ ꯇꯣꯡ ꯌꯥꯎꯕ ꯃꯤꯑꯣꯏꯕꯅ ꯃꯁꯤ ꯅꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯑꯩꯒꯤ ꯏꯄꯥꯅꯅꯤ꯫ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯖꯔꯕ ꯏꯁ꯭ꯋꯔꯅ ꯃꯤꯑꯣꯏꯕꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯆꯠꯇꯨꯅ ꯅꯍꯥꯛꯀꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯄꯨꯕꯤꯈꯤꯗꯨꯅ ꯃꯗꯨꯒꯤ ꯃꯃꯜ ꯄꯤꯈ꯭ꯔꯦ, ꯑꯗꯨꯒ ꯁꯤꯕꯤꯈ꯭ꯔꯦ, ꯑꯃꯁꯨꯡ ꯑꯁꯤꯕꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯄꯤꯗꯨꯅ ꯅꯍꯥꯛꯅ ꯍꯤꯡꯅꯅꯕ ꯄꯥꯡꯒꯜ ꯑꯗꯨ ꯄꯤꯕꯤꯔꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯤ ꯅꯍꯥꯛꯅ ꯊꯥꯖꯕ ꯉꯝꯂꯒꯗꯤ, ꯃꯗꯨ ꯊꯥꯖꯕ ꯉꯝꯕꯒꯤꯗꯃꯛ ꯅꯍꯥꯛ ꯏꯁ꯭ꯋꯔ ꯊꯥꯒꯠꯄꯅ ꯐꯒꯅꯤ, ꯃꯔꯝꯗꯤ ꯃꯗꯨ ꯏꯁ꯭ꯋꯔꯅ ꯐꯣꯡꯗꯣꯛꯄꯤꯗꯨꯅ ꯅꯉꯣꯟꯗ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯅ ꯊꯥꯖꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯊꯥꯖꯕ ꯌꯥꯔꯣꯏ, ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯤꯕ ꯇꯥꯏ꯫ ꯑꯩꯅ ꯊꯥꯖꯕ ꯉꯝꯂꯤꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩ ꯏꯁ꯭ꯋꯔꯗ ꯊꯥꯒꯠꯂꯤ꯫ ꯁ꯭ꯋꯔꯒꯗꯨꯠꯁꯤꯡꯅ ꯑꯩꯒ ꯂꯣꯏꯅꯅ ꯂꯩ꯫ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯍꯧꯖꯤꯛꯁꯨ ꯂꯣꯏꯅꯕꯤꯔꯤ ꯍꯥꯏꯕ ꯊꯥꯖꯩ, ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯤ ꯑꯩ ꯊꯥꯖꯩ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯩꯒꯤꯗꯃꯛ ꯏꯁ꯭ꯋꯔꯅ ꯊꯧꯔꯥꯡ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯩ ꯊꯥꯖꯩ꯫ ꯑꯩ ꯑꯁꯥꯅ ꯄꯤꯛ ꯊꯜꯂꯤ, ꯍꯔꯥꯎꯕꯅ ꯄꯤꯛ ꯊꯜꯂꯤ, ꯏꯪꯊꯕꯅ ꯄꯤꯛ ꯊꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯔꯤꯒꯤꯅꯣ, ꯀꯔꯤ ꯄ꯭ꯔꯃꯥꯟ ꯂꯩ ꯅꯉꯣꯟꯗ ꯍꯥꯏꯅ ꯍꯪꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯈꯪꯏ, ꯃꯔꯝꯗꯤ ꯑꯩ ꯈꯪꯏ꯫ ꯅꯪ ꯀꯔꯝꯅ ꯈꯪꯕꯒꯦ? ꯑꯩ ꯀꯔꯝꯅ ꯈꯪꯕꯅꯣ ꯑꯩ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩ ꯈꯪꯏ ꯃꯔꯝꯗꯤ ꯑꯩ ꯈꯪꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯑꯩ ꯙꯔꯃꯒꯤ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪ ꯌꯦꯡꯂꯨꯕꯗꯒꯤꯗꯤ ꯑꯩ ꯑꯣꯏꯔꯁꯤꯔꯥ ꯍꯥꯏꯅ ꯈꯜꯂꯤꯅꯤ꯫ ꯑꯩꯅ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯍꯦꯂꯦꯂꯨꯌꯥ! ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯕ ꯇꯥꯏ꯫ ꯄꯗ 19ꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ, ꯑꯩꯅꯁꯨ ꯅꯉꯣꯟꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯅꯍꯥꯛꯇꯤ ꯄꯤꯇꯔꯅꯤ, ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯑꯩꯒꯤ ꯆꯔꯆ ꯁꯥꯒꯠꯀꯅꯤ, ꯑꯗꯨꯒ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀꯤ ꯊꯣꯡꯅ ꯃꯗꯨꯕꯨ ꯉꯝꯂꯣꯏ꯫ ꯅꯍꯥꯛ ꯆꯔꯆ ꯑꯗꯨꯅꯤ꯫ ꯖꯣꯍꯥꯟ 13ꯗ ꯍꯥꯏ, ꯏꯁ꯭ꯋꯔ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯗꯒꯤ ꯃꯇꯤꯛꯁꯤꯡ ꯐꯪꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯊꯕꯛꯁꯤꯡ ꯇꯧꯕ ꯉꯝꯒꯅꯤ꯫ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯃꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯤꯡꯏ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯄ ꯅꯍꯥꯛꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯦ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯃꯗꯨ ꯇꯧꯅꯕꯒꯤ ꯄꯥꯡꯒꯜ ꯄꯤꯕꯤꯗꯅ ꯀꯔꯤ ꯑꯃꯠꯇ ꯇꯧ ꯍꯥꯏꯗꯦ꯫ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏ ꯏꯆꯪ ꯊꯧꯕ ꯇꯥꯏ꯫ ꯏꯆꯪ ꯊꯧꯕ ꯑꯁꯤꯅꯅꯤ ꯑꯩꯈꯣꯏꯕꯨ ꯊꯥꯖꯕꯗ ꯊꯣꯡ ꯍꯥꯡꯍꯟꯗꯧꯔꯤꯕ ꯑꯁꯤ꯫ ꯅꯍꯥꯛꯅ ꯏꯁ꯭ꯋꯔꯗ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯕ ꯌꯥꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite